Hello ma'am. Ngasigi aigi blog sidi Rainbow Art Academy gi 4 years complete oibagi ko moi celebration am tawiyeba aduga drawing gi competition macha amsu tawi ado khoi joisana di kharani ma masana mudabaga loina magi so topa class amsu leiba aduna chatpasu namdraba ado magi ojana phone tawna jam kana haijareba joisana thabiro sigi kano siga jahalo aina competition liga ado ma dum practice budi khara liye pure ba dum khara tawraga di ma chachabana ba ado ma moi se prize ka sujauri ado mayam daina dum share tawjarakpani jingmina siko mayam